ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯀꯨꯜ ꯃꯀꯣꯛꯇ ꯁꯤꯡ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯇ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯃꯄꯨꯟ ꯑꯗꯨꯕꯨ ꯂꯧꯊꯕꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯁꯤꯡꯁꯦ ꯃꯄꯨꯟ ꯆꯥꯎꯅ ꯄꯨꯜꯂꯒ ꯄꯨꯔꯛꯑꯕꯅꯤ꯫ ꯁꯤꯅꯅꯦ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯔꯅꯤ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯥꯁꯤꯡꯗꯤ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯦ? ꯌꯨꯝꯗ ꯂꯩꯕꯕꯨ ꯎꯗꯦꯗ꯫ ꯑꯣ, ꯂꯧꯕꯨꯛꯇꯅꯦ ꯊꯔꯣꯏ ꯈꯨꯜꯂꯨꯅꯤ ꯍꯥꯏꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯣ ꯆꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯣ, ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯏꯆꯥꯁꯤꯡꯁꯤꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯁꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯄꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯁꯜꯂꯛꯂꯦ꯫ ꯂꯥꯏꯔꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯔꯕꯗꯤ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯍꯨꯝ ꯂꯩꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤꯅ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕ ꯃꯇꯝꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯒ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ? ꯃꯣꯏ ꯕꯕꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯆꯥꯁꯤꯡꯒꯤꯅꯦ ꯃꯔꯟ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯍꯧꯁꯤ꯫ ꯏꯕꯦꯂꯩ, ꯑꯩ ꯃꯄꯥꯅꯤꯅꯦ꯫ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯌꯥꯎꯖꯔꯕꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯊꯛꯄꯤꯔꯛꯅꯅꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯂꯩꯔꯤꯕ ꯏꯆꯥ ꯑꯍꯨꯝꯒꯤꯅꯤ ꯍꯥꯏꯗꯅ ꯏꯔꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯈꯔ ꯇꯨꯡꯁꯤꯟꯖꯔꯦ ꯈꯟꯕꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯝꯇ ꯇꯨꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯜꯂꯛꯇ꯭ꯔꯤ꯫ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯥꯏꯗꯨꯅ ꯊꯔꯣꯏ ꯈꯔ ꯈꯨꯟ, ꯌꯦꯂꯥꯡ ꯀꯣꯝꯄ꯭ꯔꯦꯛ ꯈꯔ ꯍꯦꯛ, ꯌꯨꯝꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯔꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ, ꯃꯁꯤꯅꯗꯤ ꯌꯨꯝꯒꯤ ꯀꯌꯥꯝꯕꯨ ꯃꯦꯟꯕ ꯉꯝꯒꯅꯤ? ꯑꯩꯅ ꯌꯣꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗ ꯂꯣꯏꯅ ꯁꯤꯠꯂꯛꯄꯁꯨ ꯅꯠꯇꯦ꯫ ꯈꯪꯗ꯭ꯔꯦ ꯏꯕꯦꯂꯩ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤꯕꯨ ꯇꯝꯂꯝꯂꯤꯕ? ꯋꯥꯔꯕꯁꯨ ꯋꯥꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯑꯋꯥꯠꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯍꯜꯒ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ? ꯃꯣꯏ ꯕꯕꯥ, ꯌꯥꯔꯦ, ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯔꯅꯨ꯫ ꯏꯆꯥꯁꯤꯡꯁꯨ ꯍꯜꯂꯛꯏ꯫ ꯕꯥꯕꯥ, ꯁꯤꯡ ꯆꯠꯂꯨꯕ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ꯫ ꯅꯈꯣꯏꯕꯨ ꯊꯔꯣꯏ ꯈꯨꯜꯂꯨꯔꯤꯕꯔꯣ? ꯍꯣꯏ ꯕꯥꯕꯥ, ꯑꯩꯈꯣꯏ ꯆꯦꯆꯧꯕꯤꯒ ꯆꯦꯌꯥꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅꯅꯦ ꯈꯨꯜꯂꯨꯏꯅꯤ꯫ ꯌꯦꯡꯉꯣꯗꯨ ꯌꯥꯝꯗ꯭ꯔꯥ? ꯍꯣꯏꯅꯦ, ꯐꯅꯗꯨꯝ ꯌꯥꯝꯃꯤꯅꯦꯍꯦ ꯊꯔꯣꯏꯁꯤꯡꯁꯤꯗꯤ꯫ ꯌꯥꯝꯅꯕꯨ ꯐꯔꯦ, ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯊꯔꯣꯏ ꯌꯥꯝꯅ ꯈꯨꯟꯕ ꯍꯩꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯏꯆꯥꯁꯤꯡꯅ ꯈꯨꯜꯂꯨꯕ ꯊꯔꯣꯏꯁꯤꯡꯁꯦ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯕ ꯇꯥꯏ꯫ ꯑꯗꯣ ꯏꯆꯥꯁꯥ, ꯅꯈꯣꯏ ꯃꯇꯨꯡꯗꯗꯤ ꯊꯔꯣꯏ ꯈꯨꯟꯕꯁꯦ ꯆꯠꯂꯅꯨꯀꯣ꯫ ꯕꯥꯕꯥ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯅꯨ ꯍꯥꯏꯔꯤꯗꯤ? ꯅꯈꯣꯏꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯄꯗೋ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯥꯅꯤꯡꯂꯕꯁꯨ ꯏꯄꯥꯗ ꯍꯥꯏꯌꯨ, ꯏꯄꯥꯅ ꯈꯨꯜꯂꯛꯑꯒ ꯂꯣꯏꯔꯦ꯫ ꯅꯃꯥꯅꯁꯨ ꯊꯔꯣꯏ ꯈꯨꯜꯂꯒ ꯆꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣꯗꯅ꯫ ꯕꯥꯕꯥ, ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯕꯒꯤ ꯅꯠꯇꯤꯌꯦ꯫ ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯥꯜꯂꯛꯂꯤꯕ ꯊꯔꯣꯏꯁꯤꯡꯁꯦ ꯌꯣꯜꯂꯒ ꯕꯥꯕꯥ ꯏꯃꯥ ꯊꯕꯛ ꯁꯨꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯅꯕꯅꯤ꯫ ꯏꯆꯥꯇꯣꯝꯕꯤ, ꯅꯈꯣꯏꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯁꯨꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯒꯤ ꯊꯔꯣꯏ ꯇꯥꯟꯕ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯏꯄꯥ, ꯏꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯏꯆꯥꯁꯤꯡꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯅꯤꯡꯖꯕ ꯎꯕꯗ ꯏꯄꯥꯗꯤ ꯏꯆꯥ ꯄꯤꯕꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯐꯪꯖꯕꯁꯦ ꯏꯄꯥꯒꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯃꯃꯥ, ꯏꯆꯥꯁꯤꯡꯁꯦ ꯋꯥꯔꯝꯃꯅꯤ, ꯃꯈꯣꯡ ꯃꯈꯨꯠꯀꯥꯁꯦ ꯍꯥꯝꯕꯤꯔꯨꯔꯣ꯫ ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯗꯣꯛꯎꯔꯣ꯫ ꯆꯣ꯫ ꯕꯦꯝꯃ, ꯂꯥꯛꯑꯣ, ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯗꯣꯛꯎꯔꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯀꯨꯜꯅ ꯃꯆꯥꯅꯨꯄꯥ ꯐꯪꯖꯗ꯭ꯔꯕꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯅꯕꯤꯔꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯃꯆꯥ ꯆꯞ ꯃꯥꯟꯅꯩ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯈꯜꯂꯨꯔꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯌꯥꯎꯖꯅꯤꯡꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯐꯠꯇꯕꯅ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄꯁꯨ ꯄꯥꯝꯖꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯜꯂ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯝꯃꯤ꯫ ꯏꯇꯥꯎ ꯀꯨꯜꯂ, ꯅꯪꯗꯤ ꯌꯥꯝ ꯉꯜꯂꯤꯗ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯅꯤꯅ ꯁꯤꯡꯁꯦ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯑꯐꯪꯕ ꯁꯦꯜꯂꯗꯨꯅ ꯅꯣꯡꯃꯒꯤ ꯆꯦꯡ ꯋꯥꯟꯒꯗꯧꯔꯤꯕꯅꯤꯅ ꯈꯔ ꯉꯟꯗꯕ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯇꯥꯎ, ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯋꯥꯔꯝꯕ ꯅꯠꯇꯦꯀꯣ꯫ ꯅꯈꯣꯏ ꯅꯅꯦꯗꯨ ꯂꯨꯍꯣꯡꯕꯗ ꯄꯨꯊꯈꯤꯕ ꯁꯦꯜ ꯌꯥꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯥꯏꯔꯍꯧꯕꯅꯤ꯫
Aduna itaw, aise, nangonda wa ama haningbadi kuira'abani. Maduda nangna lana lawgadra khanduna haidabani. Itaw, kari wanuna itawna haninglibado. Jingnaba laitana natawda haibiyu. Ai kaisu lana lawrui. Itaw, sumdawani. Itawdi ichanupi ngakta ahum khak leisaledo. Nupaso amata yawde. Maru oiribadi piba haibasini. Piba yawdrabadi dar mutba haibase. Soidrabani. Maduda natana ichanupa haibasina aikhoibu hayeng kona. Ahal oiraglaba kanda. Aikhoigi seba tawbiduna. Aikhoibu yokpirakadawribani. Nupinabu mama mapa yokpa haibasidi oithoktrabani. Khara leibaga chenthokhrani. Makoinabu la'aga mama mapagini haiduna seba kayam tawdurigi. Nupi haibase. Sengna hairabada mama mapa wananaba pokpani itaw. Aduna nangi tungi punsigi khanduna nang nupi ama thinanaba taw. Nacha piba ama phangnanaba natawna nangbu nuksibagi haibani ko itaw lana dilawganu. Itawna takpiribado. Aigi phananabani haiba ai khangse. Adubu itaw, natawdi mina pangai haijinba lawgadaba nupadi nate. Itaw, karigi mina hairaga hekta lawgadawribano. Aisu kok panjai, wakhal khanba ngami. Isana apapata khudingmak lepchaduna lakpa misak. Aduna itaw, nangna hairibado loina chumme haibadi langana. Itaw, nupa nupi, ichagi icha chapmane. Nupi nasu mama mapani ahal oiraglaba kanda yokpiba yade hairibado kanana hairiba wan. Awang lekaigi ineta thotka tada pisakado. Machanupa singaduna yokpidadana. Machanupi thoibina yokpiduna lairibado ubiraba natro. Itaw, matung manaudi nang adumnane mingonda nganguno angawba tani. Hera, itawgi phananaba hairaga aibu angawbaga tahanbadi marupki marida kainarakaniko. Haidi, aina haibaduda kari asoiba yaurage. Nangi napunsido wana lelaga luishingadabagi sarukpudi. Nachanupa ama phangsanaba haibibagi wani. Aduga nangna nuksijariba. Nachanupi sing aduna kaidawjanige. Aikoidine, ichanupa ngakta marini lairisi. Mapa aigasi thabak amata suwan ponte. Aina haujik lairise. Khongrai chalaga nungtigi. Ichanupa marina talakpa senyamaduna. Ahaw ahawba mathelukoi kaya chaduna lairibani. Nangidi kadaidagi ngahakta phawba pothaba phangdana. Migi minai oiduna thabak wana subado. Nachanupi laibagi kari kanarige. Asumna kulabu yamna usitana nganglamduna chetki. Kulla matawna hairamba wahai khonda mayamadu tabada mathamoida sauningba kaya phawrami adubu. Sauningba kaya phathaduna. Macha singbu chaklamlamlagani khanduna. Sing mapun sing adu puduna mayumda halaklami. Mana halakpada mahaki mamtona maga thengnaduna ngahak amu khambadagi wari sanarami. Mamton, kadai chatpirubano? Ibungo, aise thaba amagi la'amani. Aisu nakhoi yumdaga lakidaba kuiri. Ichega ibaiga laikidabadagi aisu nogi yumduda changbase thawai hekta nungairakti. Pukning nungsirai. Adunane ai laktrabani. Adu nangbu hojikpu kari kari sinpham hotnaribano? Mamton, thabaga sufam numpham amata laiteda. Adubu hingdabadi yadabanina chingda sing chaluraga kaithelda yole. Hojikse mi yam khalakpana maram oiraga sufam numpham su laisilaktri. Hingbada yamna wanaraba tanja yawraklabani. Ado imauga isu singadi ana ai yaude ko. Hojikidi ana yek amata yauzade mamton. Hai, nang nathantana yum pubado onthokna waramanida. Aduda natana chawkhatpasu wagadawribani. Mamton, yumgi awabana maram oiraga namau nupisu kaithelda yumda hawba mana masing khara yonduna yumgi mateng pangi. Ichanupi ahalsu mama mapa aikhoina wabasi ubada pisalon sa tawduna kharada oirabasu mateng pangi. Mamton, karibu haigadabano khangdre. Mapa aina matik charudabana ichasingsu wahal. Imau nupisu kaithel thokle haiba. Aduga isu nupisu phi saduna sel talabanina. Nakhoigi imungdi tapna tapna nungairaklen. Nakhoi ahumna suminaribado madudabu karigi wagadawribano ni kula. Mamton, inelu hongbagi paba imana mingondagi puramba senyamado singnanaba hotnabada. Aikhoi ahumna talakliba sel ama phawba lemba ngamde. Nongmagi watpa yaroi haiduna thawba lai. Karigumba pihaudragana laikhidraba. Mallaba yumduda tarak tarak leizaba. Kolik munduna puki. Aduna mamton, migi toliba senyam singase hunnanabu hotnabada aikhoi yamna wari. Ihe,
ꯑꯩꯈꯣꯏ ꯏꯆꯦꯒ ꯏꯕꯥꯏꯒꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯍꯟ ꯃꯈꯣꯏꯅ ꯇꯨꯡꯒꯤ ꯈꯖꯤꯛꯇꯪ ꯈꯟꯊꯍꯧꯗꯕꯅ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯗ ꯄꯣꯠꯂꯨꯝ ꯄꯨꯍꯧꯔꯤꯗꯣ꯫ ꯑꯩꯅꯗꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕꯅꯤ, ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯇꯕꯒꯤ ꯊꯕꯛ ꯇꯧꯁꯤ, ꯂꯩꯁꯨ ꯂꯩꯇꯅ ꯏꯆꯥꯅꯤ ꯍꯥꯞꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯃꯜ ꯇꯥꯡꯂꯕ ꯄꯣꯠ ꯇꯧꯒꯨꯝꯁꯤ, ꯁꯨꯞꯅꯇꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗꯣ ꯐꯖꯅ ꯍꯥꯞꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯧꯗꯣꯛꯂꯨꯕꯗ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤ, ꯁꯦꯜ ꯄꯥꯡꯅꯤꯡꯗꯕ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯈꯜꯂꯤ, ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯁꯣꯏꯗꯅ ꯇꯥꯔꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯈꯣꯏꯗ ꯇꯥꯔꯤ꯫ ꯃꯥꯝꯇꯣꯟ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯋꯥꯕꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯊꯣꯛꯂꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯧ꯫ ꯅꯣꯡꯃꯗꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯒꯅꯤ꯫ ꯅꯪꯁꯨ ꯅꯆꯥ ꯄꯤꯕ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯎꯖꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ, ꯅꯣꯡꯃ ꯂꯥꯛꯀꯦ꯫ ꯍꯣꯏ ꯃꯥꯝꯇꯣꯟ꯫ ꯀꯨꯜꯂ ꯅꯍꯥ ꯃꯈꯩꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯁꯤꯡꯕꯨ ꯍꯔꯥꯎ ꯀꯧꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯏꯕꯦꯂꯩꯅ ꯍꯪꯂꯝꯃꯤ, ꯃꯣꯏ ꯕꯕꯥ, ꯀꯩꯗꯧꯕꯤꯔꯒꯦ? ꯍꯛꯆꯥꯡꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯅꯈꯣꯏꯒꯤ ꯇꯧꯒꯗꯕ ꯅꯊꯧꯁꯤꯡꯗꯣ ꯇꯧꯅꯔꯨꯔꯣ, ꯑꯩ ꯑꯃꯨꯛꯇ ꯄꯣꯊꯥꯒꯦ꯫ ꯅꯍꯥꯟ ꯃꯈꯩ ꯁꯥꯎꯗꯕ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯥꯁꯤꯡꯁꯨ ꯃꯄꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯃꯥꯒ ꯃꯆꯥꯁꯤꯡꯒꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯨ ꯃꯤꯅꯒ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯑꯖꯥꯠꯅꯣ? ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯃꯤꯁꯤꯡꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯕꯅꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤ ꯈꯔ ꯍꯥꯏꯔꯛꯑꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯃꯨꯖꯥꯎ ꯆꯥꯎꯕ ꯅꯄꯥꯒꯤ ꯃꯃꯥꯟꯅꯕ ꯍꯩꯄꯥ ꯁꯥꯕꯗꯣ ꯑꯗꯨꯅ ꯏꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯅꯣꯡꯃꯗ ꯑꯐꯕ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯣꯏ, ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯋꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯒꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯄꯥꯅꯅꯦ ꯈꯣꯏꯁꯥꯎꯅꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯅꯄꯥꯗꯤꯅꯦ ꯃꯤꯅ ꯏꯟꯁꯤꯟꯕꯗ ꯄꯥꯛ ꯂꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦ, ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ꯫ ꯅꯄꯥꯅ ꯉꯥꯏꯍꯥꯛ ꯁꯥꯎꯗꯅ ꯍꯥꯏꯔꯤꯕꯅꯤ, ꯅꯄꯥꯅ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯄꯥꯁꯤ ꯉꯁꯥꯏ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕꯒꯤ ꯋꯥꯗꯅ ꯇꯨꯝꯈꯤꯕꯅꯤ꯫ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒꯅꯦ ꯍꯧꯗꯣꯛꯇꯨꯅ ꯄꯤꯖꯕꯤꯔꯁꯤ꯫ ꯕꯦꯝꯃ, ꯈꯔ ꯊꯨꯅ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯀꯨꯜꯂ ꯍꯛꯆꯥꯡ ꯑꯗꯨ ꯆꯣꯛꯊꯕꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯀꯥꯏꯅꯅꯕ ꯍꯥꯏꯔꯛꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯉꯁꯥꯏ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯉꯥꯡꯈꯤꯕ ꯃꯗꯨꯕꯨ ꯏꯕꯦꯂꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ? ꯏꯆꯥꯁꯤꯡꯅ ꯇꯥꯔꯒ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯨꯜꯂ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯂꯩ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯃꯣꯏ ꯕꯕꯥ, ꯂꯣꯏꯔꯦ, ꯊꯤꯖꯔꯛꯑꯒꯦ꯫ ꯏꯆꯥꯁꯤꯡꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯣ ꯀꯔꯤ ꯃꯊꯦꯜꯕꯨ ꯂꯥꯡꯂꯤꯕꯒꯦ? ꯉꯁꯤꯗꯤꯅꯦ ꯀꯣꯕꯤ ꯆꯝꯊꯣꯡꯒ ꯀꯥꯡꯉꯧꯒ ꯑꯣꯏꯅ ꯇꯧꯔꯤ꯫ ꯑꯣ, ꯐꯔꯦ꯫ ꯏꯆꯥ ꯇꯣꯝꯕꯤ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ? ꯕꯥꯕꯥ, ꯈꯔ ꯂꯥꯝꯃꯤ꯫ ꯑꯗꯣ ꯕꯥꯕꯥ, ꯅꯪ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯁꯥꯎꯈꯤꯕ꯭ꯔꯅꯦ? ꯁꯥꯎꯏꯗꯨꯗꯤ, ꯉꯁꯥꯏ ꯄꯥꯕꯅ ꯏꯃꯥꯗ ꯊꯤꯅ ꯉꯥꯡꯉꯤꯗꯨꯗꯤ꯫ ꯄꯥꯕꯒꯤꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯛꯇꯕꯒꯤ ꯅꯠꯇ꯭ꯔꯥ? ꯏꯆꯥ ꯇꯣꯝꯕꯤ, ꯄꯥꯕ ꯇꯁꯦꯡꯅ ꯂꯥꯜꯂꯤ꯫ ꯃꯇꯨꯡꯗꯒꯤꯗꯤ ꯅꯃꯥꯗ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯉꯔꯣꯏ꯫ ꯏꯕꯦꯂꯩ, ꯉꯁꯥꯏ ꯑꯩꯅ ꯉꯥꯡꯈꯤꯕꯗꯣ ꯅꯪ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯁꯦ ꯉꯁꯥꯏ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯏꯇꯥꯎ ꯑꯃꯨꯖꯥꯎ ꯊꯦꯡꯅꯔꯨꯏ꯫ ꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯋꯥꯈꯜꯁꯦ ꯈꯣꯏꯁꯥꯎꯅꯗꯨꯅ ꯅꯪꯉꯣꯟꯗ ꯈꯔ ꯉꯥꯡꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯣꯏ ꯕꯕꯥ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯩꯁꯨ ꯈꯪꯉꯤ ꯃꯣꯏ ꯕꯕꯥꯅ ꯁꯥꯎꯔꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥ ꯐꯠꯇꯕ ꯍꯥꯏꯔꯛꯄꯒꯤꯅꯤ ꯍꯥꯏꯕ꯫ ꯃꯣꯏ ꯕꯕꯥ, ꯀꯩꯁꯨ ꯏꯔꯥ ꯂꯩꯖꯗꯕ ꯆꯝꯖꯔꯕ ꯑꯩꯈꯣꯏꯕꯨ ꯃꯤꯁꯤꯡ ꯑꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯦ ꯃꯁꯤꯅ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ ꯏꯕꯦꯂꯩ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯐꯪꯖꯔꯒ ꯃꯈꯣꯏꯒꯤ ꯃꯊꯧ ꯀꯔꯤ ꯂꯩꯒꯦ? ꯑꯩꯈꯣꯏꯒꯤ ꯃꯤꯋꯥ ꯉꯥꯛꯇ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯕ
ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯊꯧ ꯂꯩꯇꯕ ꯃꯤꯔꯦꯝ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯤꯔꯦꯝꯁꯤꯡ ꯑꯗꯨꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯇꯥꯔꯨ꯫ ꯉꯝꯃꯗꯤ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯉꯥꯡꯂꯛꯁꯅꯨ, ꯊꯤꯅ ꯆꯩꯔꯒ ꯈꯪꯒꯗꯕꯅꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯗꯅ꯫ ꯉꯁꯥꯏꯗꯣ ꯃꯥꯝꯇꯣꯟꯁꯨ ꯊꯦꯡꯅꯔꯛꯏ꯫ ꯃꯥꯝꯇꯣꯟꯗꯣ ꯂꯥꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦ, ꯑꯩꯈꯣꯏꯗ ꯁꯥꯎꯅꯤꯡꯕꯒ ꯂꯩꯕ ꯖꯥꯠꯂꯥ? ꯃꯥꯝꯇꯣꯟꯗꯣ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄꯗꯣ ꯏꯃꯥ ꯄꯥꯕ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯅꯦ ꯍꯥꯏꯔꯤ ꯃꯥꯅ ꯅꯍꯥꯟꯃꯈꯩ ꯂꯥꯛꯇ꯭ꯔꯤꯕꯗꯣ꯫ ꯃꯥꯝꯇꯣꯟꯗꯣ ꯑꯩꯈꯣꯏ ꯄꯥꯕꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ꯫ ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯉꯩꯗꯗꯤ ꯇꯣꯏꯅ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯗꯨꯅꯤ꯫ ꯏꯕꯦꯂꯩ, ꯑꯩꯁꯤꯕꯨ ꯀꯔꯤ ꯁꯤꯟꯐꯝ ꯁꯨꯔꯒ ꯑꯃꯨꯛ ꯌꯦꯡꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯤꯡ ꯆꯪꯕ ꯑꯁꯤꯅꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯅꯤꯡꯁꯨ ꯑꯃꯠꯇ ꯊꯨꯡꯍꯟꯕ ꯉꯝꯗꯦ꯫ ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯏꯆꯥꯁꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯗ ꯅꯪꯁꯨ ꯅꯣꯡꯃꯇ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯄꯥꯒꯤꯕꯦꯝꯃ, ꯅꯪ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯐꯤ ꯁꯥꯕꯗꯣ ꯇꯣꯛ꯫ ꯏꯄꯥꯅ ꯐꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯏꯆꯥꯁꯤꯡꯕꯨ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯏꯄꯥꯅ ꯉꯝꯅꯅꯕ ꯁꯨꯒꯅꯤ, ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨꯀꯣ꯫ ꯕꯥꯕꯥ, ꯑꯩ ꯀꯩꯁꯨ ꯋꯥꯗꯤ꯫ ꯄꯥꯕ ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯗ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯈꯣꯏ ꯆꯥꯎꯔꯛꯂꯦ, ꯑꯗꯨꯅ ꯄꯥꯕ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯔꯕꯅꯤ꯫ ꯕꯥꯕꯥ, ꯅꯆꯥꯅ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯄꯥꯕ ꯏꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯩ ꯄꯥꯕ ꯏꯃꯥꯒꯤꯗꯃꯛ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯀꯩꯝꯇ ꯈꯟꯗꯤ꯫ ꯅꯆꯥꯅ ꯄꯥꯝꯖꯕꯗꯣ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏꯕు ꯅꯨꯡꯁꯤꯕꯤꯕ ꯃꯁꯤꯗꯅꯤ꯫ ꯏꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯄꯥ ꯄꯦꯜꯂꯦ꯫ ꯏꯄꯥꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯐꯪꯖꯕꯗ ꯍꯔꯥꯎꯖꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯄꯥ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯀꯅꯤ ꯈꯟꯒꯅꯨꯀꯣ꯫ ꯀꯨꯜꯂꯅ ꯃꯆꯥꯁꯤꯡꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯤꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯜꯍꯟꯕꯤꯔꯝꯃꯤ꯫ ꯀꯨꯜꯂ ꯁꯤꯡ ꯆꯟꯕ ꯈꯛ ꯆꯠꯄꯗ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯨꯜꯂꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯈꯔꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯃꯇꯧꯗꯨ ꯎꯔꯒ ꯀꯂꯛꯅꯗꯨꯅ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯀꯨꯜꯂ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯔꯨꯕ ꯂꯣꯏꯕꯒꯤ ꯁꯦꯜ ꯐꯪꯕ ꯑꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯀꯨꯜꯂ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯉꯥ ꯑꯆꯧꯕ ꯑꯃꯒ ꯌꯥꯜꯂꯒ ꯂꯥꯛꯏꯁꯤꯕꯨ ꯃꯤꯅ ꯄꯤꯔꯛꯏꯔꯣ? ꯏꯅꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯅꯥꯅ ꯂꯦꯝꯅ ꯄꯤꯕ ꯂꯩꯔꯤꯕꯒꯦ? ꯃꯁꯤꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯛꯏ꯫ ꯑꯗꯨꯒꯤ ꯉꯥ ꯑꯆꯧꯕꯁꯤꯒ ꯏꯆꯥꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔꯒ ꯂꯩꯔꯛꯄꯅꯤ꯫ ꯑꯣ, ꯐꯩ ꯐꯩ꯫ ꯑꯗꯣ ꯀꯨꯜꯂ, ꯅꯪꯒꯤꯗꯤ ꯅꯆꯥꯅꯨꯄꯤ ꯉꯥꯛꯇ 3 ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ, ꯅꯨꯄꯤ ꯉꯥꯛꯇ 3, ꯄꯤꯕꯥꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕ꯫ ꯏꯅꯦ, ꯄꯤꯕꯥꯗꯤ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯤ꯫ ꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯄꯤꯕꯥ ꯌꯥꯎꯗꯕ ꯌꯨꯝꯕꯥꯟꯕꯨ ꯀꯔꯤ ꯑꯣꯏꯔꯨꯅꯤ? ꯅꯆꯥꯅꯨꯄꯤ ꯉꯥꯛꯇ ꯐꯪꯕꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯁꯥꯁꯨ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ, ꯅꯨꯄꯤ ꯑꯃ ꯊꯤꯍꯧ, ꯑꯗꯨꯒꯅꯦ ꯅꯆꯥ ꯄꯤꯕꯥ ꯐꯪꯅꯅꯕ ꯍꯣꯠꯅꯧꯅꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯙꯔꯥ ꯑꯗꯣ ꯃꯨꯠꯂꯅꯤꯗꯣ꯫ ꯏꯅꯦ, ꯑꯩꯒꯤ ꯙꯔꯥ ꯀꯔꯤꯒꯤ ꯃꯨꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 3 ꯂꯩꯖꯔꯤ꯫ ꯏꯆꯥ ꯄꯤꯕꯥ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ꯫ ꯏꯅꯦ, ꯏꯆꯥꯅꯨꯄꯤꯁꯨ ꯏꯆꯥꯅꯤ, ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯥ ꯉꯥꯛꯇꯅ ꯃꯃꯥ ꯃꯄꯥ ꯅꯤꯡꯖꯕ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯤꯅꯁꯨ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯤꯅꯕꯨ ꯀꯔꯤꯗ ꯆꯟꯅꯗꯧꯔꯤꯒꯦ? ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯃꯉꯥꯏꯔꯦ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯆꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯪꯗꯤ ꯁꯥꯎꯕꯨ ꯁꯥꯎꯔ ꯃꯥꯜꯂꯦ꯫ ꯏꯅꯦ, ꯁꯥꯎꯖꯕ ꯅꯠꯇꯦ, ꯏꯅꯦ ꯍꯣꯏꯅ ꯋꯥꯈꯜ ꯑꯔꯥꯟꯕꯗ ꯂꯨꯞꯂꯤꯕꯗꯣ ꯁꯦꯡꯗꯣꯛꯆꯕꯅꯤ꯫ ꯏꯅꯦ, ꯑꯗꯨꯒ ꯍꯌꯦꯡꯈꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯏꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯃꯄꯥ ꯑꯩꯅ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯆꯔꯤꯕꯅꯤ꯫ ꯏꯅꯦ, ꯆꯠꯆꯔꯨꯈꯤꯒꯦ꯫ ꯀꯨꯜꯂ ꯍꯅꯨꯕꯤ ꯑꯗꯨꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯟꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯨꯏꯅ ꯑꯣꯟꯁꯤꯟꯅꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯜꯂ ꯊꯕꯛ ꯈꯔ ꯁꯨꯕ ꯐꯪꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯈꯔꯗꯤ ꯋꯥꯕ ꯐꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯑꯃꯗꯤ ꯀꯨꯜꯂ ꯃꯊꯃꯣꯏꯗꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯖꯅꯕ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯦꯂꯩꯁꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯃꯆꯥ ꯑꯁꯤꯁꯨ ꯅꯨꯄꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯗꯨꯅ ꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯅꯕ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯅꯨꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪ ꯁꯨꯅ ꯆꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯨꯜꯂ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯆꯠꯂꯨꯕꯗꯒꯤ
ꯌꯨꯝꯊꯛꯇꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯥꯔꯛꯇꯨꯅ ꯃꯈꯣꯡ ꯇꯦꯛꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯈꯣꯡ ꯑꯗꯨꯕꯨ ꯂꯥꯌꯦꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯦꯂꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯤ ꯀꯨꯜꯂꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯔꯝꯅ ꯁꯣꯛꯂꯤꯕꯅꯣ ꯃꯩ ꯕꯕꯥ? ꯏꯆꯦ, ꯏꯕꯥꯏꯁꯦ ꯌꯨꯝꯊꯛꯇꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯥꯔꯛꯄꯅꯤ꯫ ꯈꯣꯡ ꯑꯣꯏꯅ ꯇꯦꯛꯍꯧꯔꯤꯕꯁꯦ ꯏꯁꯣꯔꯅ ꯆꯥꯜꯂꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯛꯇ ꯅꯨꯡꯗ ꯌꯩꯁꯤꯟꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯝꯕ ꯐꯥꯎꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯁꯤꯗꯤ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯂꯕꯒꯦ? ꯏꯆꯦ, ꯈꯣꯡ ꯌꯦꯠ ꯊꯪꯕꯒꯤ ꯁꯔꯨꯁꯦ ꯈꯔ ꯀꯥꯏꯔꯦ, ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯆꯠꯄ ꯉꯝꯈꯤꯔꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯀꯟꯕ ꯑꯃ ꯐꯥꯎꯕ ꯁꯨꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯅ ꯏꯕꯥꯏꯕꯨ ꯈꯔ ꯐꯖꯅ ꯌꯦꯡꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯥꯏꯒꯤ ꯍꯧꯅꯕꯤ ꯍꯦꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯒꯅꯤ꯫ ꯑꯗꯨꯝꯅꯒ ꯅꯝꯍꯥꯗꯨꯅ ꯁꯨꯔꯨꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯀꯨꯜꯂꯒꯤ ꯐꯅꯅꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯔꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯜꯂ ꯊꯕꯛ ꯁꯨꯕ ꯉꯝꯗꯅ ꯃꯌꯨꯝꯗ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯧꯖꯔꯛꯄꯗ ꯉꯥꯏꯖꯔꯤ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯜꯂꯅ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯅ ꯐꯤ ꯁꯥꯕ ꯑꯃꯗꯤ ꯃꯤꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯅꯅꯕ ꯍꯣꯠꯅꯕꯅꯦ, ꯌꯨꯝꯒꯤ ꯂꯩꯇꯕꯅꯦ, ꯃꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯅꯨꯁꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯏꯕꯦꯂꯩꯅ ꯀꯩꯊꯦꯜ ꯊꯣꯛꯀꯦ ꯈꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯏꯟꯁꯥꯡ ꯅꯥꯄꯤꯒ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯅꯪ ꯀꯩꯊꯦꯜ ꯊꯣꯛꯀꯦ ꯈꯜꯂꯛꯏꯔꯣ? ꯌꯥꯔꯣꯏꯀꯣ ꯏꯃꯥ, ꯅꯪꯁꯦ ꯅꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯅꯪꯅ ꯀꯩꯊꯦꯜ ꯊꯣꯛꯀꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅ ꯏꯃꯥ ꯄꯥꯕꯒꯤ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯗ ꯄꯦꯟꯕꯤꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯏꯆꯥꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯏꯃꯥꯅ ꯄꯦꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯧꯔꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯪꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯤꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯏꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯊꯣꯏꯅꯨ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯀꯨꯜꯂꯁꯨ ꯏꯃꯨꯡꯗꯒꯤ ꯇꯥꯔꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯅꯨꯄꯤ ꯑꯃ ꯀꯨꯜꯂꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯣ ꯏꯕꯦꯂꯩ, ꯑꯩ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯅꯦ ꯇꯊꯣꯠꯅꯤ꯫ ꯇꯥꯔꯗꯤꯅꯦ ꯅꯣꯏ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯏꯅꯦ, ꯃꯥꯡꯒꯣꯟ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒꯦ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯣꯏꯅ ꯑꯩꯒꯤ ꯁꯦꯜ ꯍꯨꯜꯂꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯅꯈꯣꯏꯁꯦ ꯑꯩꯅꯗꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯕꯤꯔꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯇꯥꯒꯨꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯛꯏꯅꯦ꯫ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯒ ꯅꯈꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯅꯦ꯫ ꯏꯅꯦ, ꯃꯤꯒꯤ ꯁꯦꯜꯕꯨ ꯀꯅꯥꯅ ꯇꯣꯟꯅꯤꯡꯕꯒꯦ? ꯑꯩꯈꯣꯏꯁꯨ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯄꯤꯅꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯅꯆꯥꯅꯨꯄꯥꯒꯤ ꯃꯈꯣꯡꯁꯦ ꯌꯦꯡꯕ ꯆꯠꯅꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯁꯦꯜꯗꯨ ꯁꯤꯖꯤꯟꯅꯈꯤꯗꯨꯅ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯄꯤꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯑꯊꯨꯕ ꯃꯇꯝꯗ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯑꯩꯈꯣꯏ ꯐꯨꯒꯠꯂꯛꯅꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ꯫ ꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯖꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯑꯁꯤꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯁꯨ ꯃꯈꯣꯡ ꯌꯥꯗꯗꯨꯅ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯦ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯅꯦ ꯅꯣꯏꯒꯤ ꯂꯩꯕ ꯂꯩꯇꯕ ꯀꯩꯝꯇ ꯎꯗꯦ, ꯃꯗꯨ ꯑꯩꯒꯁꯨ ꯃꯔꯤ ꯂꯩꯅꯗꯦ꯫ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅ ꯄꯨꯈꯤꯕ ꯁꯦꯜꯅꯤ, ꯅꯈꯣꯏꯅ ꯁꯤꯡꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯤꯒꯤ ꯁꯦꯜꯕꯨ ꯄꯨꯈ꯭ꯔꯒ ꯅꯈꯣꯏꯅ ꯂꯩꯇꯕ ꯎꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯑꯩꯁꯨꯅꯦ ꯅꯈꯣꯏꯒꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯁꯨꯝ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯌꯥꯅꯤ? ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯉꯁꯤꯃꯛ ꯄꯨꯈꯤꯅꯤ, ꯍꯧꯖꯤꯛꯃꯛ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯀꯨꯜꯂ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯅꯦ, ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯣꯡ ꯌꯥꯗꯕꯅ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯡꯃꯇ ꯁꯣꯏꯗꯕꯅꯤ꯫ ꯑꯗꯣ ꯏꯅꯦ, ꯉꯁꯤꯃꯛꯇꯤ ꯁꯦꯜꯗꯨ ꯄꯤꯕ ꯉꯝꯈꯤꯔꯣꯏ, ꯍꯌꯦꯡ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ꯫ ꯐꯔꯦ ꯀꯨꯜꯂ, ꯑꯩꯁꯨ ꯈꯪꯉꯤ ꯅꯈꯣꯏ ꯋꯥꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯏꯅꯦꯁꯨꯅꯦ ꯁꯦꯜꯗꯣ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯒꯤ ꯑꯔꯩꯕ ꯈꯔꯗꯣ ꯂꯧꯈꯤꯕꯅꯤ, ꯑꯗꯨꯅꯅꯤ ꯅꯈꯣꯏ ꯁꯥꯎꯒꯅꯨ꯫ ꯏꯅꯦ, ꯑꯩꯈꯣꯏ ꯀꯩꯁꯨ ꯁꯥꯎꯖꯗꯦ, ꯃꯤꯒꯤ ꯃꯔꯜ ꯇꯣꯜꯂꯨꯕꯒꯤꯅꯤ ꯏꯅꯦ꯫ ꯀꯨꯜꯂ ꯃꯌꯨꯝꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯃꯈꯣꯡ ꯌꯥꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯤꯗ ꯅꯨꯡ ꯍꯣꯜꯂꯤꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯑꯩꯈꯣꯏ ꯄꯥꯕꯅꯤ꯫ ꯊꯣꯏꯅꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯕꯥꯕꯥ, ꯀꯩꯅꯣ ꯄꯥꯕꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯐꯖꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯄꯥꯕꯅ
ꯀꯔꯤꯒꯤ ꯃꯤꯒꯤ ꯅꯨꯡ ꯍꯣꯟꯕ ꯌꯥꯎꯔꯝꯂꯤꯕꯅꯣ? ꯕꯥꯕꯥ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯅꯣ, ꯏꯄꯥ ꯅꯣꯏꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ꯫ ꯏꯆꯥ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯅꯄꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯏꯆꯥ ꯅꯨꯄꯤꯕꯨ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅꯅꯦ ꯏꯄꯥꯕꯨ ꯈꯥꯝꯂꯅꯨ, ꯑꯩ ꯊꯕꯛ ꯁꯨꯕ ꯂꯦꯞꯄꯔꯣꯏ꯫ ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯕꯥꯕꯥꯅ ꯁꯨꯒꯦ ꯍꯥꯏꯔꯕꯁꯨ ꯑꯅꯥꯕ ꯐꯔꯒ ꯁꯨꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯕꯥꯕꯥꯒꯤ ꯈꯣꯡ ꯌꯥꯗ꯭ꯔꯤꯕꯅꯤꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯄꯣꯊꯥꯔꯒ ꯂꯩꯕꯤꯈꯣ꯫ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯀꯨꯜꯂ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯖꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯃꯄꯥ ꯃꯆꯥ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯌꯨꯝꯗ ꯏꯕꯦꯂꯩ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯅ ꯀꯨꯜꯂꯕꯨ ꯊꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯄꯥꯒ ꯍꯜꯂꯛꯃꯤꯟꯅꯔꯛꯄ ꯑꯗꯨꯗ ꯏꯕꯦꯂꯩꯁꯨ ꯋꯥꯈꯜ ꯈꯔ ꯏꯪꯊꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯝꯗꯨꯅ ꯈꯪꯍꯟꯕꯤꯔꯝꯃꯤ꯫ ꯃꯣꯏ ꯕꯕꯥ ꯀꯔꯤꯒꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯤꯕꯅꯣ? ꯃꯣꯏ ꯕꯕꯥꯒꯤ ꯈꯣꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯍꯟꯈꯤꯅꯅꯕ ꯇꯧꯈꯤꯁꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯈꯤ꯫ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯣꯏ ꯕꯕꯥꯕꯨ ꯄꯣꯊꯥꯍꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯈꯜ ꯏꯪꯅ ꯌꯨꯝꯗ ꯂꯩꯕꯤꯌꯨ꯫ ꯏꯕꯦꯂꯩ, ꯌꯨꯝꯒꯤ ꯐꯤꯕꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯂꯕ ꯐꯥꯎꯕꯁꯤ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯕꯥꯕꯥꯒꯤ ꯑꯅꯥꯕꯁꯦ ꯐꯠꯇ꯭ꯔꯕꯗꯤ ꯀꯔꯝꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯣꯏꯅꯣ? ꯕꯥꯕꯥꯅ ꯐꯔꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯖꯔꯤꯕ꯫ ꯑꯗꯨꯅ ꯕꯥꯕꯥ ꯅꯥꯕ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯏꯕꯦꯂꯩꯅ ꯀꯨꯜꯂꯕꯨ ꯊꯕꯛ ꯁꯨꯍꯟꯗꯅ ꯌꯨꯝꯗ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯏꯕꯦꯂꯩꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯂꯤ꯫ ꯃꯆꯥ ꯎꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯤ ꯑꯃ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯐꯪꯖꯅꯕ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕꯤ ꯇꯝꯐꯥ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯨꯜꯂ ꯍꯟꯗꯛꯁꯨ ꯅꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯨꯜꯂ ꯅꯨꯡꯉꯥꯏꯐꯝ ꯈꯪꯖꯗꯦ꯫ ꯑꯁꯨꯛ ꯋꯥꯔꯕ ꯀꯥꯟꯅꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯐꯪꯖꯕ ꯑꯁꯤꯗ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯄꯝꯖꯔꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯅꯤꯡꯕ ꯀꯥꯏꯔꯦ, ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ꯫ ꯏꯕꯦꯂꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ? ꯌꯥꯔꯦ ꯇꯣ, ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯇꯣ, ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ, ꯌꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯈꯥ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯃꯥꯝꯇꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯝꯇꯣꯟ ꯂꯦꯡꯈꯠꯄꯤꯔꯣ, ꯃꯥꯡꯒꯣꯟꯗ꯫ ꯏꯕꯦꯂꯩ, ꯐꯤꯗꯥ ꯑꯝꯇ ꯄꯨꯊꯣꯔꯛꯎ, ꯃꯥꯝꯇꯣꯟ ꯂꯥꯛꯏ꯫ ꯀꯨꯜꯂ, ꯅꯪꯒꯤ ꯅꯈꯣꯡꯗꯨꯗꯤ ꯈꯔ ꯐꯔꯕ꯭ꯔꯥ? ꯍꯣꯏ ꯃꯥꯝꯇꯣꯟ, ꯆꯠꯄꯗꯤ ꯈꯔ ꯉꯝꯃꯛꯏ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯀꯟꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯁꯣꯛꯄ ꯍꯥꯏꯕꯁꯤ ꯄꯥꯛ ꯑꯣꯏꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯔꯛꯀꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯆꯥ, ꯅꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯔꯦꯗꯀꯣ꯫ ꯈꯔꯗ ꯅꯨꯡꯉꯥꯏꯖꯔꯛꯂꯦ ꯍꯥꯏꯕꯒ ꯗꯁꯥ ꯑꯃꯨꯛ ꯇꯥꯔꯦ꯫ ꯈꯪꯗ꯭ꯔꯦ ꯃꯥꯝꯇꯣꯟ, ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯏꯆꯥꯅꯨꯄꯤꯁꯤꯅ ꯌꯨꯝ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯏꯆꯥꯁꯤꯁꯨ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯃꯥꯝꯇꯣꯟ꯫ ꯍꯩꯃꯥ, ꯃꯥꯝꯇꯣꯟ ꯂꯥꯛꯄꯤꯔꯦ? ꯍꯣꯏ ꯏꯕꯦꯝꯃ, ꯃꯥꯝꯇꯣꯟꯁꯦ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯇꯥꯕꯗ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯨ ꯅꯈꯣꯏꯗ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯠꯇꯁꯨ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯁꯥꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯅꯈꯣꯏꯒꯤ ꯑꯋꯥꯕꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯛꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯝꯇꯣꯟ, ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ? ꯀꯨꯜꯂ, ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯤ꯫ ꯃꯁꯤꯗ ꯑꯉꯥꯡ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯏꯁꯨꯁꯤꯡꯒꯤ ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯔꯨꯞ ꯑꯃꯈꯛ ꯂꯩ꯫ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯇꯥꯡꯕꯅꯤꯅ ꯃꯥꯁꯨ ꯅꯨꯄꯤ ꯑꯃꯠꯇ ꯌꯣꯛꯆꯅꯕ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯦ꯫ ꯑꯗꯨꯗ ꯑꯩꯅꯁꯨ ꯏꯁꯨ ꯑꯇꯣꯝꯕꯤꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤ ꯈꯜꯂꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨꯁꯨ ꯅꯨꯡꯉꯥꯏꯍꯧꯅꯅꯕ ꯍꯥꯏꯅ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯃꯥꯝꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯕ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯝꯇꯣꯟ, ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯝꯅ ꯃꯤꯉꯣꯟꯗ ꯁꯤꯟꯅꯈꯤꯒꯅꯤ? ꯑꯩꯅ ꯐꯅ ꯂꯥꯏꯔꯖꯔꯕꯁꯨ ꯑꯩꯁꯨ ꯃꯄꯥꯅꯤ꯫ ꯑꯩ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯥꯝꯇꯣꯟ꯫ ꯀꯨꯜꯂ, ꯅꯪꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯣꯛꯂꯦꯅ ꯈꯜꯂꯣ꯫ ꯑꯗꯨꯕꯨ ꯅꯪꯅ ꯀꯌꯥꯝ ꯌꯥꯝꯅ ꯅꯆꯥꯁꯤꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯒꯅꯤ? ꯍꯌꯦꯡ ꯀꯣꯟꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕꯁꯦ ꯃꯤꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯅꯪꯒꯗꯕꯅꯤ꯫ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯜꯂꯨ꯫ ꯏꯁꯨꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯅꯆꯥꯁꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯒꯗꯧꯔꯤꯕꯁꯦ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯅꯪ ꯅꯊꯃꯣꯏ ꯄꯦꯜꯂꯣꯏꯗ꯭ꯔꯣ? ꯀꯨꯜꯂ ꯑꯃꯗꯤ ꯏꯕꯦꯂꯩ ꯋꯥꯈꯜ ꯆꯃꯝꯅꯔꯝꯃꯤ꯫ ꯍꯩ, ꯅꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯍꯌꯦꯡ ꯑꯩ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯇꯥꯕ ꯂꯥꯛꯀꯅꯤ꯫ ꯉꯁꯤ ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯈꯟꯅꯔꯣ, ꯑꯗꯨꯒ
ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯏꯁꯨꯁꯦ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯖꯈꯤꯕꯅ ꯃꯔꯥꯏꯕꯛ ꯐꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯀꯨꯜꯂꯥ ꯑꯃꯗꯤ ꯏꯕꯦꯂꯩꯁꯨ ꯀꯌꯥꯔꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗ ꯌꯣꯛꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯕꯥ, ꯏꯃꯥ, ꯑꯩꯈꯣꯏꯅ ꯐꯅ ꯂꯥꯏꯔꯖꯔꯕꯁꯨ ꯏꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯏꯄꯥꯁꯨ ꯅꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯏꯄꯥꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯈꯣꯏ ꯑꯍꯨꯝ ꯐꯥꯎꯕ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯗ ꯅꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯁꯨ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯃ, ꯄꯤꯛꯂꯤꯕ ꯅꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯂꯩꯖꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯅꯤꯡꯇꯝꯅ ꯂꯩꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯅꯥꯎꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯌꯣꯛꯍꯟꯈ꯭ꯔꯁꯤ꯫ ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯤ ꯅꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯂꯧꯕ ꯂꯥꯛꯂꯒꯅꯤ꯫ ꯕꯥꯕꯥ, ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤ ꯈꯟꯗꯨꯅ ꯕꯥꯕꯥ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯕꯥꯕꯥ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯅꯥꯎꯁꯤꯕꯨ ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯀꯣ꯫ ꯀꯨꯜꯂꯥ ꯑꯃꯗꯤ ꯏꯕꯦꯂꯩ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯒꯤ ꯃꯥꯝꯃꯅ ꯃꯇꯥꯎ ꯑꯃꯗꯤ ꯃꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯄꯨꯗꯨꯅ ꯑꯉꯥꯡ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯜꯂꯥ, ꯏꯕꯦꯂꯩ, ꯁꯤꯅꯤ ꯏꯇꯥꯎ ꯍꯥꯏꯕꯗꯣ꯫ ꯃꯈꯣꯏꯁꯤꯅ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯁꯨ ꯅꯨꯄꯤꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣ꯫ ꯊꯣꯏꯅꯨꯅ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯄꯝꯖꯔꯝꯃꯤ꯫ ꯏꯅꯦ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯕꯦꯝꯃ, ꯅꯤꯅꯦꯅ ꯂꯨꯅ ꯇꯧꯒꯅꯤ, ꯅꯪ ꯀꯞꯀꯅꯨ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯁꯨ ꯑꯣꯏꯔꯗꯕꯅꯤ꯫ ꯏꯁꯨꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯋꯥꯠꯍꯜꯂꯣꯏ꯫ ꯑꯗꯨꯒꯅꯤ ꯀꯨꯜꯂꯥ, ꯁꯦꯁꯦ, ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯃꯁꯤꯅ ꯅꯈꯣꯏꯅ ꯏꯁꯨ ꯑꯁꯤ ꯄꯤꯕꯤꯕꯒꯤ ꯃꯃꯜꯅꯤ꯫ ꯈꯨꯔꯥ, ꯑꯩ ꯂꯧꯖꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯈꯨꯔꯥ ꯍꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯗꯨꯅ ꯄꯦꯟꯖꯔꯦ꯫ ꯑꯩꯈꯣꯏ ꯁꯦꯜ ꯑꯃꯠꯇ ꯂꯧꯖꯔꯣꯏ꯫ ꯀꯨꯜꯂꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯒꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯣꯏ꯫ ꯑꯗꯨꯕꯨ ꯁꯦꯜ ꯑꯁꯤꯗꯤ ꯈꯨꯔꯥꯅ ꯅꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯟꯗꯨꯅ ꯂꯧꯁꯤꯜꯂꯨ꯫ ꯀꯨꯜꯂꯥ, ꯂꯧꯁꯤꯜꯂꯣꯅꯦ꯫ ꯃꯁꯤꯅ ꯂꯩꯍꯧꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯈꯟꯗꯨꯅ ꯅꯪ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯃꯥꯝꯇꯣꯟ, ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯕ ꯑꯗꯨꯅ ꯄꯦꯟꯖꯔꯦ꯫ ꯑꯩꯅ ꯀꯔꯤꯒꯤ ꯏꯆꯥꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯂꯧꯔꯨꯒꯅꯤ? ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯀꯨꯜꯂꯥ, ꯅꯪ ꯈꯨꯔꯥꯅ ꯄꯤꯔꯤꯕꯁꯦ ꯏꯁꯨꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯈꯟꯒꯅꯨ꯫ ꯃꯁꯤꯗꯤ ꯑꯩꯅ ꯂꯩꯍꯧꯔꯤꯕ ꯏꯁꯨ ꯑꯍꯨꯝꯒꯤ ꯈꯟꯗꯨꯅ ꯄꯤꯕꯅꯤ꯫ ꯁꯦꯜꯁꯤꯅ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯗꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯈꯔ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯤꯕꯅꯤ꯫ ꯁꯦ, ꯂꯧꯁꯤꯜꯂꯨ꯫ ꯅꯪ ꯈꯨꯔꯥꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯥ? ꯈꯨꯔꯥ, ꯑꯩ ꯆꯤꯡꯅꯖꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯑꯩ ꯁꯦꯜꯁꯦ ꯂꯧꯖꯔꯣꯏ꯫ ꯈꯨꯔꯥ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ꯫ ꯃꯁꯤꯅ ꯑꯩꯒꯤꯗꯤ ꯄꯦꯟꯖꯔꯦ꯫ ꯀꯨꯜꯂꯥꯅ ꯁꯦꯜ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯅꯨ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯒ ꯂꯩꯍꯧꯏ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯦ ꯈꯪꯗꯕꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯀꯨꯜꯂꯥ ꯃꯊꯃꯣꯏꯗ ꯃꯥꯅ ꯃꯇꯤꯛ ꯆꯥꯔꯨꯗꯕꯅ ꯃꯆꯤꯟ ꯃꯅꯥꯎ ꯈꯥꯏꯗꯣꯛꯅꯍꯟꯕꯤꯔꯦ ꯈꯟꯕꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯥꯎꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫